Naidana Amata Oiba Wakhallon the Great June Uprising Unity Day Saruk Yaminna si HAINA the Great June Uprising Committee CONVENOR DHIREN PHONGDORAKLI Wafamasi ngasi June Gitarik Tara Nipan the Great June Uprising Unity Day Thoronga Mari Lainana ngasi Kikrupata Pangtok Papa Gimi Pamamada Phongdokibani Mahana Makata na Hai Lamdam Sibu Tengkang Kayada India Lenga Ngatugaina Bahonarakpada Madugi Mayok Talepkiba Khwaidagi chawba numit June 19 asi yamna maru oiba numit amani HAINA the Great June Uprising Day haiduna pangthokuna lakibani ngasi mak India lenga ngalamdam asigi mache tana thugaina bhona duna lakpana megi tarik ahum lising aniga kulhumdoida kuki kurlai paiba sing asi season aduna lamdam asigi yellow fruit sing asida lepalaitana landarakli haibasi lamdam asi leiriba miyamna khangfam thoi masi makna Kanglup Phurup Naidana yellow Phurup Amata Oiba punsenduna haiba numit asida Amata Oibagi Wakhallonda Saruk Yaminna si HAINA PHONGDORAKLI Government amal lereka di government amaki nathawa do to sinaise hum chief minister oiba cabinet oiba MLA oiba do date aduga nakoina bureaucrat legislation singjune adu judicial singjune pura man kangbi gadamne aduga central government asi main role yam kini chawra yawi state leribe singjo mamik tayi ona lereka center the blame torga lebe matam de hele nathok to haimne miyam sing ase as camp kwina wan do camp kwina son do kibum asuk kina chok laga kunai asida maset thokna tugaiba aduga kashunata bada baram sadna mobong control capsule laga kunai asida control to have natte pabli long term solution ama immediately kodakta taw have ne na koi state government of the central government leiraga di nyam na ngasi na koi da lei have gi mami am da tahan dubang ngam dibasi maram karigino aduda na koi matik sada ba legislature assembly MLA e holedi singase kodakta design to thoke pai phane yamna wari yeng bada maram di kunai asibu mai hol ba mai saan ba mai mutapangam da ba aduga niwe punsibu belu yahan da ba kanbangam da ba adung government ne masida lai ba singa sidi kunai asibu maset pakna thugairaga kunai asibu mangan nawo honna bada asobu dait support to ba lona India government masidi proxy war satarakpa adu stop the proxy war stop the terrorism go back central army maram di na koi subu din nan su militant uki militant singbu o police support toraga gasi pogo chathar liba sida government India na achoba kuzu kulai training matik sana salary PF miyam mun kangi adugo lena state government usinnata sarga laibagi matundu hele hajaningi aduna miyam gi lan thunga pungam da government di arthai yog do government ni mangdi miyam pudam magna amat toina na khoi gi natak mai ising pokhai bodo haidar ko matam do ngai matam nate na thok to new kalu manipur kodakta IDP sing magi area da halalo aduga sikiba akoi gi society to gi sing adugi women belu su kamu maka tan biar mipun chatar riba se kodakta thingna bod na koi gi na leidiba sing machinery loni use to maram di mafam amadana security leiba mama mafam kara free movement oiba free zone oiba operation bu tobungam daba rescue tobungam daba kunai asida kyomba tina soli ba se government na koi gi yengaga kumai wena na koi layu haibra haje akoi masel gi marakta yengthina bagi adum laba numit nataba unity bagi numit oiba anagumba Kanglup Phurup amabu natraga kang singa dubu madude yengthiraga hogi bi ho nataba miyam gi oiba akoi gi apun bagi saktam si ngaksen abagi damakta akoi kanana kari tori ge se matamdugi manipur miyam su manipur gi lairiba civil society organization sina kumna khangmuna mamakanda India laingakta adum labo onsin ke bunumi da sibu ko na ngasi pawo yamna maru ina lawjar kanda the Great June Uprising Unity Day haiba simu thorom si pangthokpani ngasi su India na manipur gi adum labo pun basatam unity and integrity sa ugaina ba ngasi su dumak left na honor puduna mar kanda aukiba July adum laba megi tang ahum 2023 dagi ujik lai ba tongan ba dum laba narco terrorism mayam sina kanda sanction lei ba koi misham miyam indigenous peoples miyam da lan tara iba miyam singasi gi marakta aki akang ko lei ba Kanglup Phurup Naibagi Wakhallon koi ngasi di ethnic line da Kanglup Phurup masen khana han bagi du mala lalong kaya ama silaga lai ba singasa ngasi manipur miyam na understand to hom thoi masi koi amun manatna koi Kanglup unity ai sinatna
Kanglup Phurup Amakaki interest aspiration da Phurup ki oiba ethnicity ki line da chalakanda kunaishi kaidongoi da manglom da sengjeloi aikoi manglom da sengjen ki haira di aikoi leminari ba hana degi kundaminari ba ethnicity punamak Kanglup Phurup punamak se amatoina stand tongina bagi tangai phatabu lei ha bi ngasi di mangda taraga leire marum ngasi ge juma lakaduri ba jun 18 asi da su aikoi punak leminari ba Phurup cha khuding mangna Saruk Yaminna kanda apun bagi unity ki aikoi thauna pangal do uthok pun mi dama wari ba itina sa lumna laujar kanda pangthoi aduna indiana sanari ba adumla ba geopolitics ki maikhum upakanda manipur tu gaina bu honori bising sa masi manipur puna mangna thengnami ne ba numida sa ari ba jun 19 su amna maru wai bu numida mo ni ne koi numida sida puna Saruk Yaminna si maikai kudimuk talebiri ba miam puna mangna lakiduna ku part the great jun uprising unity de memorial complex sida lakpirakanda thu busing sigi ta bu mori mafam sida haikat laikat tamnaba sinjari ba miyam ge ba jingla ba numit ase masida mayam punamuna Saruk Yabiu haidno